ꯅꯤꯍꯥꯅ ꯃꯥꯒꯤꯗꯃꯛ ꯂꯦꯞꯄꯤꯔꯝꯂꯕꯗ ꯃꯈꯣꯏ ꯑꯅꯤ ꯍꯥꯟꯅꯒꯨꯝꯅ ꯄꯥꯎ ꯐꯥꯎꯅꯩ꯫ ꯑꯗꯨꯕꯨ ꯍꯦꯟꯊꯣꯏꯕꯗꯤ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯕꯤꯖꯦꯟꯅ ꯋꯥꯔꯝꯒꯗꯕꯗꯣ ꯈꯟꯖꯩ꯫ ꯑꯍꯥꯡꯕ ꯃꯇꯝꯗꯁꯨ ꯍꯦꯟꯊꯣꯏꯕ ꯃꯄꯥꯒꯤ ꯐꯣꯟꯗꯨ ꯂꯧꯗꯨꯅ ꯐꯦꯁꯕꯨꯛ ꯆꯪꯗꯨꯅ ꯅꯤꯍꯥꯒꯤ ꯑꯦꯀꯥꯎꯟ ꯆꯪꯗꯨꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯕꯨ ꯕꯤꯖꯦꯟꯒ ꯃꯈꯣꯏ ꯑꯅꯤ ꯔꯤꯂꯦꯁꯟꯁꯤꯞ ꯁꯦꯝꯗꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤ꯫ ꯍꯦꯟꯊꯣꯏꯕ ꯌꯥꯝ ꯉꯛꯈꯤ, ꯋꯥꯍꯪ ꯀꯌꯥꯁꯨ ꯍꯪꯈꯤ꯫ ꯅꯤꯍꯥꯅ ꯑꯩꯒꯤꯗꯃꯛ ꯂꯦꯞꯄꯤꯔꯒ ꯑꯗꯨꯒ ꯁꯣꯝꯗꯅ ꯕꯤꯖꯦꯟꯒ ꯃꯥꯒ ꯔꯤꯂꯦꯁꯟꯁꯤꯞ ꯂꯩꯔꯝꯃꯤꯕꯁꯤꯅ ꯀꯃꯥꯏꯅ ꯇꯧꯔꯤꯖꯥꯠꯅꯣ? ꯆꯤꯡꯅꯕ, ꯑꯋꯥꯕ ꯋꯥꯈꯜ ꯀꯌꯥꯗꯤ ꯂꯣꯏꯕ ꯅꯥꯏꯗ꯭ꯔꯕ ꯋꯥꯍꯪ ꯀꯌꯥꯒ ꯂꯣꯏꯅꯅ ꯍꯦꯟꯊꯣꯏꯕ ꯊꯃꯣꯏ ꯀꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯑꯗꯨꯕꯨ ꯍꯦꯟꯊꯣꯏꯕꯅ ꯅꯤꯍꯥꯗ ꯔꯤꯂꯦꯁꯟ ꯂꯩꯔꯤꯕꯗꯣ ꯌꯦꯡꯅꯤꯡꯗꯦ, ꯂꯧꯊꯣꯛꯎ ꯍꯥꯏꯗꯨꯅ ꯂꯧꯊꯣꯛꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯕꯗꯒꯤ ꯅꯤꯍꯥꯅꯁꯨ ꯂꯧꯊꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯅꯤꯍꯥꯗꯤ ꯍꯦꯟꯊꯣꯏꯕꯗ ꯌꯥꯝꯅ ꯁꯥꯎꯏ꯫ ꯃꯔꯝꯗꯤ ꯅꯍꯥꯟꯈꯩ ꯁꯦꯡꯅ ꯀꯥꯏꯅꯈ꯭ꯔꯕ ꯃꯥꯒꯤ ꯋꯥ ꯄꯜꯂꯦ ꯑꯃꯗꯤ ꯔꯤꯂꯦꯁꯟꯁꯤꯞꯇꯣ ꯂꯧꯊꯣꯛꯍꯜꯂꯦ ꯍꯥꯏꯗꯨꯅ ꯅꯤꯍꯥꯅ ꯍꯦꯟꯊꯣꯏꯕꯗ ꯍꯥꯏꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯔꯤꯂꯦꯁꯟꯁꯤꯞꯁꯨ ꯂꯧꯊꯣꯛꯑꯦ, ꯁꯤꯗꯒꯤ ꯃꯈꯥ ꯇꯥꯅ ꯌꯥꯝ ꯌꯦꯡꯁꯤꯜꯂꯛꯑꯕꯗꯤ ꯇꯝꯃꯣ ꯌꯥꯏ, ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨ, ꯑꯩꯈꯣꯏꯅꯤ ꯀꯥꯏꯅꯈꯤꯕꯁꯨ ꯌꯥꯏ꯫ ꯍꯦꯟꯊꯣꯏꯕ ꯋꯥꯈꯜꯗꯤ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯑꯁꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕ ꯃꯥꯅ ꯀꯥꯏꯅꯕ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯄꯜꯂꯛꯂꯕꯗ ꯅꯣꯡꯃꯇꯁꯨ ꯄꯟꯕꯗꯤ ꯂꯥꯏꯗꯅ ꯍꯦꯟꯊꯣꯏꯕꯗꯤ ꯀꯥꯏꯅꯕ ꯍꯥꯏꯕ ꯋꯥꯍꯩ ꯐꯥꯎꯕ ꯅꯤꯡꯁꯤꯡꯂꯨꯗꯦ꯫ ꯑꯗꯨꯕꯨ ꯀꯔꯝꯅꯗꯤ ꯅꯨꯡꯉꯥꯏꯒꯅꯤ? ꯅꯨꯡꯁꯤꯕꯅ ꯑꯩꯒ ꯅꯨꯡꯁꯤꯅꯔꯒ ꯔꯤꯂꯦꯁꯟꯅ ꯑꯃꯒ ꯂꯩꯔꯝꯂꯕꯗꯤ? ꯊꯧꯗꯣꯛꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯦꯟꯊꯣꯏꯕ ꯈꯝꯕꯜ ꯌꯥꯝꯅ ꯆꯥꯎꯕ ꯍꯦꯟꯒꯠꯂꯦ꯫ ꯅꯤꯍꯥꯕꯨ ꯃꯍꯥꯛꯇꯒꯤ ꯑꯣꯏꯖꯅꯤꯡꯈꯤ꯫ ꯍꯥꯏꯅꯩ, ꯅꯨꯡꯁꯤꯕ ꯑꯄꯥꯝꯕꯗꯤ ꯀꯅꯥꯁꯨ ꯃꯤꯠꯌꯦꯡ ꯆꯪꯍꯟꯅꯤꯡꯗꯦ, ꯑꯩ ꯈꯛꯇꯒꯤ ꯑꯣꯏꯖꯅꯤꯡꯉꯤ ꯍꯥꯏꯕꯗꯨꯅꯤ꯫ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯁꯦꯟꯅꯕ ꯍꯧꯔꯦ ꯍꯦꯟꯊꯣꯏꯕꯅ ꯅꯤꯍꯥꯕꯨ꯫ ꯑꯗꯨꯕꯨ ꯅꯤꯍꯥꯗꯤ ꯈꯔ ꯂꯩꯔꯒ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯒꯤ ꯐꯣꯇꯣꯗꯁꯨ ꯀꯃꯦꯟꯗ ꯌꯥꯝꯅ ꯑꯣꯏꯅꯖꯕꯒꯤ ꯃꯑꯣꯡꯗ ꯅꯨꯡꯁꯤꯕꯅ ꯑꯁꯨꯝꯅ ꯀꯃꯦꯟ ꯇꯧꯕ ꯊꯦꯡꯅꯩ꯫ ꯃꯤꯑꯣꯏ ꯀꯌꯥꯅꯁꯨ ꯅꯨꯄꯥꯗꯨꯗ ꯍꯪꯂꯛꯄ ꯃꯇꯝꯗ ꯅꯨꯄꯥꯗꯨꯅ ꯀꯃꯦꯟ ꯍꯜꯂꯤ, ꯅꯤꯍꯥꯕꯨ ꯃꯥꯒꯤ ꯒꯔꯜꯐ꯭ꯔꯦꯟꯅꯤ ꯍꯥꯏꯗꯨꯅꯤ꯫ ꯍꯦꯟꯊꯣꯏꯕ ꯃꯊꯟꯇ ꯈꯜꯂꯦ, ꯑꯁꯤꯔ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯣ, ꯑꯃꯅ ꯑꯃꯗ ꯑꯁꯨꯛ ꯌꯥꯝ ꯃꯤꯅꯝꯕ? ꯅꯤꯍꯥꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯒꯤ ꯈꯨꯗꯝꯂꯣꯁꯤꯕꯨ? ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯄꯤ ꯏꯔꯥ ꯆꯦꯟꯕ ꯍꯧꯔꯦ꯫ ꯊꯃꯣꯏ ꯃꯥꯁꯨ ꯐꯥꯊꯕ ꯌꯥꯗꯅ ꯍꯤꯛ ꯍꯤꯛ ꯂꯥꯎꯅ ꯀꯞꯄꯦ꯫ ꯃꯈꯣꯜ ꯊꯣꯛꯀꯅꯨ ꯌꯥꯈꯤꯗ꯭ꯔꯦ꯫ ꯈꯥꯝꯕ ꯌꯥꯗ꯭ꯔꯕ ꯄꯤ ꯃꯥꯁꯨ ꯂꯦꯞꯇꯨꯅ ꯆꯤꯟꯊꯔꯦ꯫ ꯑꯗꯨꯕꯨ ꯋꯥꯐꯝꯁꯤꯒꯤꯁꯨ ꯍꯦꯟꯊꯣꯏꯕꯒ ꯅꯤꯍꯥꯒ ꯁꯥꯎꯅꯕ, ꯈꯣꯜꯀꯜꯅ ꯁꯪꯒꯠꯅꯕ ꯇꯣꯏꯅ ꯍꯧꯔꯛꯏ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝꯒꯤ ꯈꯣꯡꯆꯠꯇꯤ ꯂꯦꯞꯇꯕꯅ ꯅꯣꯡꯃ ꯅꯣꯡꯃ ꯁꯨꯝ ꯍꯧꯈ꯭ꯔꯦ꯫ ꯃꯥꯔꯆꯀꯤ ꯗꯦꯠ 29 ꯌꯧꯔꯛꯑꯦ꯫ ꯍꯦꯟꯊꯣꯏꯕ ꯃꯃꯥꯟꯅꯕꯁꯤꯡꯅ ꯃꯥꯒꯤ ꯒꯔꯜꯐ꯭ꯔꯦꯟꯒ ꯂꯣꯏꯅꯅ ꯀꯣꯏꯕ ꯆꯠꯅꯕ ꯍꯧꯗꯣꯔꯛꯇꯨꯅ ꯃꯥꯒꯤ ꯖꯨꯔꯥ ꯁꯦꯝꯅꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯍꯦꯟꯊꯣꯏꯕꯗꯤ ꯌꯥꯎꯗꯅꯕ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯖꯩ꯫ ꯑꯗꯨꯕꯨ ꯃꯃꯥꯟꯅꯕꯁꯤꯡ ꯌꯥꯗꯕꯗꯒꯤ ꯅꯤꯍꯥꯗ ꯀꯣꯜ ꯇꯧꯗꯨꯅ ꯋꯥꯐꯝ ꯑꯗꯨ ꯍꯧꯗꯣꯛꯂꯨꯕꯗ ꯅꯤꯍꯥꯅꯁꯨ ꯍꯔꯥꯎꯅ ꯌꯥꯔꯛꯏ꯫ ꯑꯗꯨꯗꯒꯤ ꯍꯦꯟꯊꯣꯏꯕ ꯅꯤꯍꯥꯒ ꯄꯨꯜꯂꯦ꯫ ꯃꯈꯣꯏ ꯄꯨꯟꯅ ꯒꯥꯔꯤꯁꯤꯡꯗꯣ ꯄꯨꯟꯅ ꯁ꯭ꯇꯥꯔꯠ ꯇꯧꯗꯨꯅ ꯃꯣꯏꯔꯥꯡ ꯇꯝꯅ ꯂꯥꯛꯇꯨꯅ ꯀꯩꯕꯨꯜ ꯂꯝꯖꯥꯎꯗ ꯍꯥꯟꯅ ꯆꯪꯈꯤ꯫ ꯃꯊꯪꯗ ꯁꯦꯟꯗ꯭ꯔꯥꯗ ꯑꯃꯨꯛ ꯆꯪꯈꯤ꯫ ꯃꯐꯝꯗꯨꯗ ꯃꯥꯒꯤ ꯐꯝꯅꯗꯨꯅ ꯑꯆꯥꯄꯣꯠ ꯆꯥꯅꯔꯤꯉꯩ ꯇꯟꯖꯥꯅꯤ꯫ ꯀꯦꯕ ꯍꯩꯖꯗꯕ ꯍꯦꯟꯊꯣꯏꯕꯗꯤ ꯃꯥꯒꯤ ꯈꯨꯠꯇꯣ ꯋꯥꯎꯊꯣꯔꯛꯄꯗꯨ ꯎꯔꯨꯗꯦ꯫ ꯅꯤꯍꯥꯅ ꯈꯨꯠꯁꯤꯗꯤ ꯋꯥꯎꯔꯦ ꯍꯥꯏꯗꯨꯅ ꯅꯥꯀꯟꯗ ꯂꯩꯕ ꯃꯤꯅꯔꯦꯜ ꯋꯥꯇꯔ ꯕꯣꯇꯜꯗꯣ ꯃꯗꯨ ꯂꯧꯗꯨꯅ ꯋꯥꯎꯕ ꯈꯔ ꯐꯅꯕ ꯍꯥꯏꯗꯨꯅ ꯏꯁꯤꯡꯗꯣ ꯆꯣꯠꯍꯜꯂꯒ ꯔꯨꯃꯥꯜꯗ ꯍꯦꯟꯊꯣꯏꯕꯒꯤ ꯈꯨꯠꯇ ꯇꯩꯕꯤꯔꯛꯏ꯫ ꯍꯦꯟꯊꯣꯏꯕꯅ ꯃꯥꯒꯤ ꯋꯥꯈꯜꯗ ꯈꯟꯖꯩ, ꯑꯁꯨꯛ ꯌꯥꯝ ꯅꯨꯡꯁꯤꯕ ꯅꯪꯁꯦ ꯑꯩꯅ ꯁꯥꯎꯔꯤꯕ ꯄꯨꯝꯕꯁꯦ ꯂꯥꯜꯂꯤꯒꯗ꯭ꯔꯥ? ꯋꯥꯍꯪ ꯀꯌꯥꯅꯤ ꯊꯃꯣꯏꯗ ꯍꯪꯉꯛꯏꯕ꯫ ꯑꯗꯨꯕꯨ ꯅꯤꯍꯥꯕꯨ ꯅꯨꯡꯁꯤꯖꯕꯁꯨ ꯌꯥꯝ ꯍꯦꯟꯒꯠꯂꯛꯄꯒꯨꯝ ꯇꯧꯔꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯅꯤꯍꯥꯅ ꯃꯥꯒꯤ ꯁ꯭ꯃꯥꯔꯠ ꯐꯣꯟꯗꯨ ꯄꯨꯊꯣꯛꯇꯨꯅ ꯍꯦꯟꯊꯣꯏꯕꯒ ꯃꯕꯥꯅꯤ ꯁꯦꯜꯐꯤ ꯇꯧꯔꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯈꯣꯏ ꯃꯌꯥꯝꯁꯨ ꯌꯨꯝꯗ ꯍꯟꯅꯔꯛꯂꯦ꯫ ꯍꯦꯟꯊꯣꯏꯕꯒ ꯅꯤꯍꯥꯒꯁꯨ ꯂꯩꯍꯧꯔꯦ ꯃꯥꯒꯤ ꯂꯝꯕꯤ ꯈꯥꯏꯅꯗꯨꯅ꯫ ꯃꯈꯣꯏ ꯂꯣꯏꯅ ꯀꯥꯏꯅꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯃꯈꯣꯏ ꯃꯁꯦꯜ ꯌꯨꯝ ꯌꯧꯔꯕ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯣ ꯄꯥꯎ ꯂꯧꯅꯔꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯁꯨ ꯍꯧꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯍꯦꯟꯊꯣꯏꯕꯒ ꯅꯤꯍꯥꯒ
पाउ फाउना बाउरे अदुबु नोंगमा हेंथोइबना निहाबु नुक्सिजबा खंबलजबना मरम ओइरगा निहागी फेसबुक अकाउंट चंगदुना अमुक येंगलु अदुबु येंगलुबु मतमददि निहागी फोटो दुदा नुपा अमना कमेंदा याम वरौना साउना पीबुतु थेंगनरे मधुदा निहाना नुपादो मागी असावतु थेमजल मधु उरुबदगी हेंथोइबा अमुक हेन वाजे वाखलदसु खले ngasai कमेंदा नुपादुना सावरदुना करी मरमगी ओइरजानो अदुगा निहाना थेमजनबगी मरमना करी असिगुम्बा वहंग कयाना हेंथोइबगी थमोइबु चारांगनबा लांगतकनबा फावबा हेले महौसाना हेंथोइबा युमगी थबक अमदी लबुकता इंकोल संबल कोइदुना थबक होनजरगा अहांगमु मतमदा निहागा वारी सादुना पोथाजबने अदुबु हंदक्ति निहागी उरई पारे तौदुना वारी सानबगी तंजासु कया फंगलक्त्रे पाउ फाउनबा फंगलक्तबसिना हेंथोइबगी थमोइददि अमुक हेना अवाबा हावकलकुगुम थोखरे नोंगमदी याम वाना पाउ फाउने अदुबु निहा वा ngangningdabugum hainingdabugum wa ngangle हेंथोइबबु हाइनदबा मरी चक्री थांबा वाहैना मरुग लेना कोची कोटबा वांगा अदुदगिदी मागी मौंग मतौदुदा हेंथोइबा वा हाइनिंगलबा हंगनिंगबा क्या लेरबसु हंगजबा ngamda तुमिना लेखि असुमना निहाना मरी तौदुना पाउ फाउनबगी सांगसु नोंगमु नोंगे असुम हंथरखि खनबा मसिंगदी हेंकले हेंथोइबना स्मार्टफोन पाइदबना अमदी इंखोल संबल सुदुना सिनमी मगुम लैबदुना निहानसु खंगलर उरर मतागुम सानबी बाउरे खंगनबा हौरकपदा मंगजेरंबा मंगला खंजरंबा वखल पुमनमक तायुनना तंबिरमले खंजदुना निहाना अथोप नुपागा ओनसनदुना लांगबा हेंकलकपदा हेंथोइबना माबु नुंसिजबना लांगदनबा कयारक हाइजखि अदुबु मधुगी तायुनबदा निहाना हेंथोइबदा इसौ ओइना लांगदुना थीने चैबिरखि नंगुबा पुक्चेल पिकपा स्मार्टफोन सु पाइदबा नंगना कई खंगे हा फेसबुक व्हाट्सएप तो नंग सु पाइरगा खंगनी नंग सु पायो नंग नैबु याम हेना सु यंगसलकनो हुमांग मनम नंबा लबुक्तद लैबा कई चुबा मतम सिगा सुनदबा नंगना कई खंगदुइनो हा हेंथोइबा खुदक्ता फोन दो डिलीट तौइ लबुक्ता नुंसा मरक्ता थबक सुरुबगी हुमांग मरक्ता पीसु लेप्तन ताबा मखै कपले अदुगा पीदो मखुनना तैतोक्तुना ngayak amu tuminna phame adubu khangautina pीदो लेपलेतना मु तारे मंगजेरंबा मंगलान कयाना कायख्रबदा यामना कपे असुमना नोंगमु नोंगे लापथोंगनरपना हेंथोइबना निहागा पाउ फाउनबा ngamखिद्रे पाउसु फाउनद्रबा उनबसु फंगलक्त्रबदा हेंथोइबदी अहिंग कया इमुंग मी खंगंदना अहिंगी मतमदा कोका मोनगे ताइनबा मतमदा लोन कपसब कयाने नोंगमा निहागा मुतंग पाउ फाउनबा फंगजरबदी खंजरबसु निहाना थीने थीने ngangbीबा कयासिना हेंथोइबा यामना कपे अदुबु खंगौदना साउनिंगबा पोंगलकपा तंजाने मधुदा हेंथोइबना निहागे असेंग वफम अमदी खंगलगे अदुना कॉल तौबा तंजाने अदुबु निहादी कॉल दो वाइटिंग लेरमखि पुंग कया फोन दो हंजन हंजन तौरबदा निहा पाइखले हेंथोइबना निहागे अरेपा वफम अमदी खंगजनिंगदुना कॉल तौरपदुदा निहाना ओइना उंखलक्तना खनबाउरे अहेनबा मा लाकपगी माले नंग नैबु काइननिंगदुना खनबा याम तोइना हौरिसे हेंथोइबना खुमि ngasisu aidi nangbu nuksijaduna leiribani ai ahenba pambasu leti nangi asengba pakum amadi pami nihan haire yare ai nangi wata ningde ahenba laga adumaina mari tawgana apamba ahenba lasu aibu pamje ahenba laena haiba yadro ha wa siaramduna niha sauna phone thamki hentoiba कई सुवाइब ngamjadana tuminda leore adubu asawba pendraba kayaduna हेंथोइबा खुथुम तादुना
ꯐꯛꯂꯥꯡꯗ ꯀꯤꯟꯅ ꯍꯟꯖꯤꯟ ꯊꯤꯟꯈꯤ ꯑꯗꯨꯒ ꯌꯥꯝ ꯁꯥꯎꯅ ꯃꯊꯟꯇ ꯄꯦꯟꯗꯗꯅ ꯑꯩꯒꯤ ꯃꯄꯣꯛꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯀꯞꯀꯦ ꯇꯧꯔꯛꯏ ꯑꯗꯨꯗꯒꯤꯗꯤ ꯍꯦꯛ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄꯗ ꯏꯃꯨꯡꯂꯣꯝꯗ ꯆꯪꯒꯦ ꯇꯧꯔꯛꯄꯗ ꯌꯦꯅꯈꯥꯗ ꯇꯤꯟ ꯍꯤꯗꯥꯛ ꯂꯩꯔꯤꯕꯗꯨ ꯎꯔꯛꯏ ꯈꯨꯗꯛꯇ ꯇꯤꯟ ꯍꯤꯗꯥꯛꯇꯣ ꯃꯈꯨꯝ ꯍꯥꯡꯗꯣꯛꯇꯨꯅ ꯊꯛꯏ ꯈꯨꯗꯛꯇ ꯍꯦꯟꯊꯣꯏꯕ ꯀꯣꯛꯆꯥꯎꯕꯤ ꯀꯥꯗꯨꯅ ꯇꯨꯡꯂꯣꯝꯗ ꯂꯣꯡꯅ ꯍꯥꯏꯊꯈꯤ ꯃꯇꯝ ꯈꯔ ꯒ꯭ꯌꯥꯟ ꯃꯥꯡꯂꯕꯒꯤ ꯇꯨꯡꯗ ꯍꯦꯟꯊꯣꯏꯕ ꯋꯥꯈꯜ ꯇꯥꯔꯦ ꯃꯥꯅ ꯋꯥꯈꯜ ꯇꯥꯔꯛꯄꯗꯗꯤ ꯍꯣꯁꯄꯤꯇꯥꯜꯗ ꯍꯤꯞꯇꯨꯅ ꯂꯩꯔꯝꯃꯤ ꯍꯦꯟꯊꯣꯏꯕꯒꯤ ꯏꯃꯨꯡꯒꯤ ꯃꯤ ꯄꯨꯝꯅꯃꯛꯅꯁꯨ ꯅꯤꯌꯥꯒ ꯈꯪꯅꯩ ꯍꯥꯏꯕꯁꯦ ꯈꯪꯗꯕꯗꯤ ꯅꯠꯇꯦ ꯃꯔꯝꯗꯤ ꯍꯦꯟꯊꯣꯏꯕꯅ ꯊꯕꯛ ꯊꯧꯔꯝ ꯑꯌꯥꯝꯕ ꯇꯧꯕ ꯃꯇꯝꯗ ꯃꯃꯥꯒ ꯇꯥꯟꯅꯖꯕ ꯉꯥꯛꯇꯅꯤ ꯍꯦꯟꯊꯣꯏꯕꯅ ꯑꯁꯨꯝꯅ ꯇꯧꯔꯛꯄꯗ ꯍꯦꯟꯊꯣꯏꯕꯒꯤ ꯏꯃꯨꯡꯒꯤ ꯃꯤ ꯄꯨꯝꯕꯅ ꯑꯃꯗꯤ ꯃꯥꯕꯨ ꯅꯨꯡꯁꯤꯖꯕ ꯃꯤ ꯀꯌꯥꯅ ꯍꯦꯟꯊꯣꯏꯕꯕꯨ ꯑꯐꯕ ꯋꯥ ꯀꯌꯥ ꯍꯥꯏꯕꯤꯗꯨꯅ ꯋꯥꯈꯜ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯍꯣꯡꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯍꯦꯟꯊꯣꯏꯕꯗꯤ ꯅꯤꯍꯥꯕꯨ ꯅꯨꯡꯁꯤꯖꯕ ꯑꯃꯗꯤ ꯋꯥꯔꯧꯖꯕ ꯀꯌꯥꯅ ꯊꯃꯣꯏꯅꯨꯡꯗ ꯃꯩꯒꯤ ꯆꯤꯡ ꯑꯃ ꯑꯣꯝꯗꯨꯅ ꯊꯝꯕꯒꯨꯝ ꯋꯥꯅ ꯈꯥꯡꯂꯤꯕꯅꯤ ꯑꯗꯨꯗꯒꯤꯗꯤ ꯍꯦꯟꯊꯣꯏꯕ ꯃꯌꯥꯝꯒ ꯄꯨꯟꯗꯨꯅ ꯑꯅꯧꯕ ꯋꯥꯈꯜ ꯑꯃꯗꯤ ꯈꯟꯕꯒꯤ ꯃꯃꯤ ꯇꯥꯕ ꯎꯔꯦ ꯍꯦꯟꯊꯣꯏꯕ ꯌꯨꯝꯗ ꯄꯨꯊꯔꯛꯇꯨꯅ ꯊꯥ ꯑꯃꯗꯤ ꯆꯝꯐꯨꯠ ꯁꯦꯝꯕꯤꯗꯨꯅ ꯏꯃꯨꯡꯒꯤ ꯃꯤ ꯄꯨꯝꯕꯅ ꯁꯦꯕꯥ ꯇꯧꯕꯤꯔꯝꯃꯤ ꯍꯦꯟꯊꯣꯏꯕꯅ ꯃꯄꯨꯛꯅꯤꯡꯗ ꯈꯟꯖꯩ ꯅꯨꯡꯁꯤꯔꯕ ꯑꯩꯒꯤ ꯕꯕꯥ ꯃꯃꯥ ꯑꯃꯗꯤ ꯏꯃꯨꯡꯒꯤ ꯃꯤ ꯄꯨꯝꯕꯅ ꯑꯩꯕꯨ ꯅꯨꯡꯁꯤꯔꯕꯁꯨ ꯅꯤꯍꯥ ꯅꯪꯒꯤ ꯃꯤꯅꯨꯡꯁꯤ ꯐꯪꯗꯕꯅ ꯉꯁꯤꯁꯨ ꯍꯤꯡꯕꯒꯤ ꯃꯃꯜ ꯌꯥꯎꯗ꯭ꯔꯕ ꯈꯣꯡꯆꯠ ꯑꯃꯒꯨꯝ ꯀꯥꯟꯅꯐꯝ ꯈꯪꯗ꯭ꯔꯦꯀꯣ ꯑꯩꯒꯤ ꯈꯣꯡꯆꯠꯁꯦ ꯍꯦꯟꯊꯣꯏꯕꯁꯨ ꯑꯅꯥꯕ ꯈꯔ ꯐꯒꯠꯂꯛꯇꯨꯅ ꯑꯆꯝꯕ ꯀꯥꯡꯁꯣꯏ ꯆꯥꯕꯗꯤ ꯍꯧꯔꯦ ꯅꯤꯡꯁꯤꯡꯂꯛꯑꯦ ꯍꯦꯟꯊꯣꯏꯕꯅ ꯅꯤꯍꯥꯅ ꯍꯦꯟꯊꯣꯏꯕꯕꯨ ꯅꯨꯡꯁꯤꯖꯗꯨꯅ ꯄꯤꯔꯛꯈꯤꯕ ꯈꯨꯗꯣꯜꯁꯤꯡꯗꯣ ꯈꯨꯗꯛꯇ ꯍꯦꯟꯊꯣꯏꯕ ꯄꯤꯔꯛꯈꯤꯕ ꯒꯤꯐꯁꯤꯡꯗꯣ ꯊꯝꯂꯤꯕ ꯎꯄꯨꯗꯣ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯒꯤꯐꯁꯤꯡꯗꯣ ꯎꯔꯨꯕꯗ ꯃꯄꯤ ꯇꯥꯈꯤꯕꯁꯨ ꯈꯪꯍꯧꯗ꯭ꯔꯦ ꯍꯦꯟꯊꯣꯏꯕ ꯄꯤꯗꯣ ꯈꯨꯠꯅ ꯍꯥꯏꯐꯦꯠ ꯇꯩꯊꯣꯛꯂꯒ ꯅꯤꯍꯥꯅ ꯄꯤꯔꯛꯈꯤꯕ ꯈꯨꯗꯣꯜꯁꯤꯡꯗꯣ ꯃꯩ ꯊꯥꯗꯣꯛꯂꯁꯤꯔ ꯈꯜꯂꯦ ꯃꯁꯤ ꯂꯩꯔꯤꯕ ꯃꯈꯩꯗꯤ ꯃꯥꯕꯨ ꯅꯤꯡꯁꯤꯡꯕ ꯍꯦꯜꯂꯛꯀꯅꯤ ꯑꯗꯨꯗꯒꯤꯗꯤ ꯃꯆꯤꯟꯗ ꯑꯃꯨꯛ ꯁꯣꯜꯂꯦ ꯃꯩ ꯊꯥꯗꯣꯛꯄꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯃꯥꯒ ꯎꯅꯗꯨꯅ ꯑꯔꯣꯏꯕ ꯋꯥꯔꯤ ꯑꯃꯗꯤ ꯁꯥꯟꯅꯔꯒꯦ ꯍꯦꯟꯊꯣꯏꯕ ꯅꯤꯍꯥꯗ ꯀꯣꯜ ꯇꯧꯏ ꯃꯈꯣꯏꯅꯤ ꯊꯦꯡꯅꯕꯒꯤ ꯃꯇꯝ ꯊꯥꯒꯦ ꯈꯟꯗꯨꯅ ꯑꯗꯨꯕꯨ ꯅꯤꯍꯥꯒꯤ ꯐꯣꯟꯗꯨꯗꯤ ꯋꯥꯏꯇꯤꯡ ꯑꯗꯨꯝ ꯂꯩꯔꯝꯈꯤ ꯍꯦꯟꯊꯣꯏꯕ ꯍꯥꯏꯐꯝ ꯈꯪꯗꯕ ꯑꯋꯥꯕ ꯑꯃꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯋꯥꯜꯂꯦ ꯇꯧꯔꯝꯕ ꯐꯣꯟꯗꯨꯁꯨ ꯈꯨꯗꯛꯇ ꯀꯛꯊꯠꯂꯦ ꯍꯦꯟꯊꯣꯏꯕꯅ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯅꯤꯍꯥꯅ ꯀꯣꯜ ꯕꯦꯛ ꯇꯧꯔꯛꯇꯨꯅ ꯋꯥꯔꯤ ꯍꯥꯏꯐꯦꯠ ꯁꯥꯕ ꯍꯧꯔꯛꯄꯗ ꯍꯦꯟꯊꯣꯏꯕꯅ ꯃꯇꯝ ꯂꯧꯗꯕꯤꯗ ꯅꯤꯍꯥꯗ ꯎꯅꯅꯕ ꯍꯥꯏꯈꯤ ꯅꯤꯍꯥꯒꯤ ꯂꯩꯀꯥꯏꯗ ꯍꯦꯟꯊꯣꯏꯕ ꯂꯥꯛꯀꯦ ꯑꯗꯨꯒ ꯋꯥꯐꯝ ꯈꯔ ꯍꯥꯏꯅꯤꯡꯉꯦ ꯍꯥꯏꯕꯗꯒꯤ ꯅꯤꯍꯥꯁꯨ ꯌꯥꯔꯦ ꯈꯨꯗꯛꯇ ꯍꯦꯟꯊꯣꯏꯕ ꯗ꯭ꯔꯦꯁ ꯆꯦꯟꯖ ꯇꯧꯔꯒ ꯅꯤꯍꯥꯒꯤ ꯂꯩꯀꯥꯏꯗ ꯂꯥꯛꯇꯨꯅ ꯅꯤꯍꯥꯕꯨ ꯊꯣꯛꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯅꯤꯍꯥ ꯍꯦꯟꯊꯣꯏꯕꯒꯤ ꯅꯥꯛꯇ ꯌꯧꯁꯤꯜꯂꯦ ꯍꯦꯟꯊꯣꯏꯕ ꯋꯥ ꯏꯉꯥꯡ ꯉꯥꯡꯗꯅ ꯒꯥꯔꯤꯗꯒꯤ ꯄ꯭ꯂꯥꯁꯇꯤꯛꯅ ꯄꯦꯛ ꯇꯧꯔꯒ ꯄꯨꯔꯛꯄ ꯅꯤꯍꯥꯅ ꯄꯤꯔꯛꯈꯤꯕ ꯈꯨꯗꯣꯜ ꯄꯣꯠꯁꯤꯡꯗꯣ ꯂꯧꯊꯣꯛꯇꯨꯅ ꯅꯤꯍꯥꯗ ꯄꯤꯔꯛꯏ ꯅꯤꯍꯥꯅ ꯍꯦꯟꯊꯣꯏꯕꯗꯪ ꯂꯩ ꯀꯩꯅꯣ ꯁꯤꯕꯨ ꯇꯥꯃꯣ ꯌꯥꯏ ꯍꯦꯟꯊꯣꯏꯕ ꯅꯨꯡꯒꯨꯝ ꯀꯜꯂꯒ ꯈꯟꯅ ꯂꯥꯛꯈꯤꯕ ꯊꯃꯣꯏꯗꯣ ꯅꯤꯍꯥꯒꯤ ꯇꯥꯃꯣ ꯌꯥꯏ ꯍꯥꯏꯕ ꯋꯥꯍꯩꯗꯨꯅ ꯍꯦꯟꯊꯣꯏꯕꯒꯤ ꯊꯃꯣꯏꯕꯨ ꯈꯨꯗꯨꯝ ꯆꯟꯈꯤꯕꯒꯨꯝ ꯄꯥꯡꯒꯜ ꯊꯣꯛꯄ ꯉꯝꯗꯅ ꯅꯤꯡꯉꯝꯗꯅ ꯈꯣꯟꯖꯦꯜ ꯅꯤꯡꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯤꯉꯩ ꯃꯇꯝꯗ ꯄꯤꯔꯛꯈꯤꯕ ꯈꯨꯗꯣꯜꯁꯤꯡꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯈꯨꯗꯣꯜꯁꯤꯡꯁꯦ ꯑꯩꯒꯤꯅꯤ ꯍꯥꯏꯕꯗ ꯃꯇꯤꯛ ꯆꯥꯔꯝꯗ꯭ꯔꯦ ꯋꯥꯁꯤ ꯍꯥꯏꯗꯨꯅ ꯍꯦꯟꯊꯣꯏꯕ ꯅꯤꯍꯥꯗ ꯑꯣꯟꯁꯤꯜꯂꯝꯕ ꯃꯥꯏꯊꯣꯡꯗꯣ ꯂꯩꯊꯣꯛꯇꯨꯅ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯝꯃꯤ ꯑꯗꯨꯕꯨ ꯈꯨꯗꯛꯇ ꯅꯤꯍꯥ ꯎꯗ꯭ꯔꯤꯉꯩꯗ ꯄꯤꯔꯥꯡꯗꯣ ꯇꯩꯊꯣꯛꯁꯤ ꯋꯥꯔꯤꯁꯤꯒꯤ ꯃꯔꯤꯁꯨꯕ ꯇꯥꯡꯀꯛ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕ ꯑꯝꯗ ꯑꯗꯨ ꯀꯃꯦꯟꯗ ꯊꯝꯕꯤꯔꯝꯃꯨ